TV ing tapri basing nomai the kunji sune taran okjari mara ki paw miyam da pizare Koiramban nupi kaithelgi lukmai na sinfam oiribi jahi yamlabi nepram ongbi chawba amadi thangjam binumarana nupi kaithelgi sinfambo akhang kanbaga lunena thongna fana ngakna thambirakpagi damak lukmai selupki hanishipa mapok kumonga mailenna lukmai panbi haina mingthol pirna lukmai khudol tamkre amadi kai khumno utkre ngasi Manipur Press Club ta pangthokpa lukmai selupki anishuba mapok kumon tharumga mailenna lukmai selupki General Secretary Asem Nirmala Nahai nupi kaithel da natana Manipur gi nupi singi saktam shafu kaya dagi mating leina ngakna thamlibi lukmai na sinpham oiribi singi anawa firep ama semna nupi kaithel gi puaribo ngakna thamgani haiba wakalonda yumpham orega lup asi semkibani Makata na mahak na hai hauji kaithel asi sitharakpa madi mapalgi shafu kayana kaithel asi machetana thuairakpagi mami ama lakpa sida kaithel phambi singi anoba achetpa firep ama launana bangasi akhang ahai kayana makhugi wakalon kya thamnamgani kaithel gi oiba matam gi thoklakpa awa nunga gi kholau sing asi mapale baksing sin thungna yohannabagi pandamda ngasi asi kaithel gi oiba lukmai kauba channel amasu hangdokani Hariba channel asibu miyam yengbidna kaithel asi matam sangna kuina ngakna thamsi watlibasing karino amadi kaithel asi karamna hinghangani haibana chingbasing ado phongdokpira haike ngasigi tharomaduda Manipur gi nupi kaithel gi saktam amadi puwari nupi kaithel amasung khunaya sigi nupi amadi mapagi shafuna Manipur gi nupi kaithel da singnarakpa haiba hiramda mathang sina chongtham kamala Chongtham Jamini amadi Chungkham Silaramani na wangangki Tharamadu da handak da kuki terrorist na saiton wathalambi da low sudna leiringai nomai kapsulakna hatpi khrabi Sofia amadi lamdam masibu ngakna bhona bada thawaina ponta pi khraba singi mafamda minute ani tumni lefna awa phongdoki mak haijaba tare masi khudingmak aikoina media gi through da hawdok chonaba ngasi se aikoi kaithel gi lukma gi channel ama ngasi launch tawjagani masi punam asi mayamna yengbiraga khannabiraga nainabiraga kaithel ase matam kuina sangna ngaktuna karamaina thamgani kaithel asida watlibasi karino kaithel asi karamaina hingangani habado miyamdagi pukning singsanjanaba adugumba channel amani masi punam asi mayamdagi su thawjal nijari aduga aikoigi pangthok jariba mapokom saba asidasu kuina sangna miyamgi seba tawba ngamjanaba miyamdagi su aikoi nijari Kuki singna low suringai da kapsilakpada New Canaan Village taki miyoi ama nongmoina panduna yengang pupi PAC da pukhatna laikanna kre thodo dunga si ayo pungte lom tarakpa duwaida New Canaan Village taki tangkhul miyoi 13 yengang pupi uyok singi jingkhongda low yeringai da pi faimol sangaren village lom thangba Layaram Simiti haina khangnaba mafam amadagi kuki militant singna low suriba miyoi singa du tamna nongoi round kaya kapsinduna hatnaba honarakpagi thodo amada kangsho horam chai kunthani thoi apokpa lekidraba Peter New Canaan Village koba miyoi ama hakchang yumpham kaya da nongmoi maruna panbadagi yengang popi PAC da pukhatna ahanba laying tatharaba tungda makha taba laying gidamak Jennings Hospital da pukhatkre thodo adugi matangda low suba yawruba kangsho karam Chai kunthani doina phongdorakpada ngasi ayuk pung tair amuk tarakpa duwaida engang bopi uyok sing khongda low suba mokhoi mapan changki maphamadu da tangkhul miyoi mapan amasung Nepali ani punna miyoi 13 punna low subani adubo lawreba loiraga phau hanaba hotnaringai da kuki militant singna Layaram Cemetery P5 village romdagi nomoi kya kapsilakibani Nongmai kapsilakba aduda ahanbada mahak adu nongmaina panki maduda mafam adudagi mamanabani ga makhoi mahaka miyoi ahum chentorakibani aduga ataidi mafam aduda pakthadna lehauki konna mafam aduda leiba Manipur Police amasung BSF ki apan kangpun lehoriba miyoi nipan adu rescue tawkibani phongdoki Imphal West District Mayang Imphal Kokchai da leiba Kokchai Junior High School ki humputara humdu shuba foundation degi thoram
ngasi pangthokre chahi kya sitharuraba school asibo laklibe academic session asidagi mahairui marang kaina leiba mapung faba school ama ohenna balekai miyam amadi education department na mathau taba mating sing PBU haina school asig headmaster in charge Duran Fruit Sabam na apel tarokli school ki campus ta pangthokpang asigi thoramadagi manung chenna school asigi mahairui singda uniform notebook amadi like singsu yetoki thoramadu da school asida hana oja oiramba amadi lekai asigi miyoi kyana sarugyaki thoramadu mailena headmaster in charge Duran Fruit Sabam na makhata na haikibada lenga ki policy da ahoba kaya leibana manipur da lenga ki school sithari maru oina kokchai junior high school hariba school asisu population yamna taba mafam da lebe school ama oiragasu lengak na oza matik chana pidabana mama mapa singna macha singbu school asida thaning bagi chang yamna nemli maramasna lakata be academic session asidagi school asining tina chalaiba ngamna ba wat poza sing thabiu amadi oza leita mafam da posting taba oza singbu yamna toina training gi kokhat pa sisu khara semdong piu haiki यादबनीना कई लेगे है तो अहल बन में हमसे कुछ जबरी ngasi se फाउंडेशन ती सिदे कौरी दा कोई एमएलए की मपा लाक पिरमी अदगी तौरी पोट में हम तौरी दा मोन सु तवम तो तो तवनी येगनी चेंगनी हाबिरमी अदु बो आइना हनजिंग जु ngasi ai रिक्वेस्ट तौजी जुनी छात्र खरि थाबियु तौबियु अदु अकोय दा कमिटमेंट आइना सु पिजग्रा अदु ngasi दगी दी 2025 दगी दी अकोय ऑफिशियल में हम जु अदुम ताबी सुनु आई अखोई ऑफिशियल दा जेरो होंगोय दा अखोय अदुम इनवाइट तौजै इनफॉर्म तौजै अखोय स्वाइन तौरंग सिरि स्वाइन तौगनि हाय अदुन तौरि पोस दा अखोय 2025 तगी दी अखोय जनवरी तगी अखोय सेशन होगनि हौरि पोस दा मयाम जो अखोय डिपार्टमेंट जो साजुक पिना बिउ लेकाय जो साजुक बिउ हाबिसे मसि कथा हाय Maitai singi lining ga mai lenina Bangladesh ta sana mahi lining chatba Maitai singi damak lining thau sana mahi sangin nama sariba sida lamdama sida leriba lining thau sana mahi thawalo Bangladesh ki member ningombam jamuna na phongdokre tha asigi hokiba November ani dagi tara taru fawba lining thau sana mahi temple board amadi Manipur Cultural University ani na punna khusamnaduna Maitai singi pokpa amadi siba haiba hiram asigi matangda pangthokliba workshop asida saruk yaba lakibi Bangladesh tagi ningombam jamuna na wafam asi phongdok aduna hai Bangladesh ta mamang chahi lising ani kulhumdagi April thadagi urep uyung tamduna saba haukraba laning thosana mahi sangnenasi laibak thibadagi Bangladesh ta thokiba irang amadi Manipur da tangdu leita daba kayama tholakpadagi sanab honabada sel thungi phibam layaktabadagi asaba losinba ngamdana mapung fahanba ngamdana leire masida lamda masigi pukchel chawba miyamna lining thosana mahi sangnenasibo semgat chagatpada mapung phaba ngamnabagi damak mating pangbiu hairi loinena sangnena sibu saba loisinduna mathang chahi February da anab honari adubu sangha bachat pasida lamda masigi maru oiba thaudang lobiriba lining thosana mahi temple board asigi members sing lakna tharamasipu sin langani amadi kanagumba singna Bangladesh ta chatna mating pangbining balerebasu sana mahi temple board ta pau fawiu haina su phongdoki Dana sana tembang dibagi damak mating nizari Miyan puna mangna laisang ase mapung phana loisan bibada sarog yabiduna khwai puna mangna mapung phaba da honani da si haidana na chane khonan jana miyam da khoramjari aduga akhoigi GP da kaping ba miyam sulai ko chep chada ba adugumba kaya gi su GP number hajarange 8974944660 सिगा कापीरप यागनी अदुगा अनि सुबदना अखोगी सनामही लाइनिंगी अमतंगायब अखोगी हेडक्वार्टर ओरिबा अखोगी सनाम एलाइनिंग थौ सनामही टेम्पल बोर्ड की खुथांग दसु मियामना खुसिना पिरना बगिदमक्ता इकोनोना मियामदा खरमजरी दो सि हायरागा अइ वफम से मियाम फमदा लैसंजरागे Maraki pau pideba matang asal losinjare meeting tabiri basing bu khurumjare